ꯃꯃꯥꯡꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯔꯩ ꯍꯥꯏꯔꯒ ꯈꯪꯅꯩ, ꯃꯃꯤꯡꯗꯤ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯐꯖꯕꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯨꯁꯨꯃꯨꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯃꯨꯔꯩ ꯑꯃꯨꯔꯩ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯅꯈ꯭ꯔꯦ꯫ ꯏꯕꯦꯜꯂꯩ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯅ ꯀꯜꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯐꯝ ꯑꯃꯃꯝꯗꯤ ꯈꯪꯅ ꯊꯥꯖ ꯌꯣꯟꯖ ꯇꯧꯅꯤꯡꯏ꯫ ꯃꯔꯨ ꯑꯣꯏꯅ ꯃꯆꯥ ꯑꯍꯜ ꯐꯖꯕꯤ ꯑꯁꯤ ꯍꯥꯟꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯀꯨꯁꯨ ꯀꯥ ꯍꯦꯟꯅ ꯃꯨꯕꯅ ꯃꯔꯝ ꯑꯣꯏ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯎꯅꯔꯤ꯫ ꯍꯦꯝꯕꯅ ꯆꯦꯜꯂꯁꯤ꯫ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤ ꯏꯈꯪ ꯈꯪꯅ ꯀꯔꯤ ꯆꯦꯜꯂꯁꯤ ꯍꯥꯏꯕ? ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯧꯕꯨꯁꯤꯜꯂꯣꯗ ꯍꯥꯏꯕꯗ ꯑꯩ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯤ꯫ ꯇꯥꯅꯤꯡꯗꯦ ꯇꯥꯍꯦꯝꯕ, ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯦꯁꯨ ꯂꯩꯔꯤ꯫ ꯏꯆꯦ ꯀꯥꯟꯊꯣꯛꯑꯝꯃꯒ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯗꯣ ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯄꯥꯜꯂꯕꯁꯨ ꯏꯆꯦ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯄꯥꯟꯒꯅꯤ꯫ ꯍꯦꯝꯕ ꯁꯨꯛꯇꯨꯅ ꯀꯥꯏꯗꯒꯤ ꯅꯣꯏ ꯅꯆꯦ ꯑꯊꯤꯕꯤꯗꯣ ꯁꯤꯠꯄ ꯉꯥꯏꯗꯔꯗꯤ ꯑꯩꯗꯤ ꯈꯨꯃꯨꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯅꯣꯏ ꯌꯨꯝꯐꯥꯎ ꯁꯥꯡꯒꯅꯤ, ꯃꯗꯨ ꯌꯥꯔꯣꯏꯗ꯫ ꯑꯗꯨ ꯑꯣꯏꯔꯒ ꯇꯥꯍꯦꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯈ꯭ꯔꯣ꯫ ꯅꯨꯡꯁꯤꯅ ꯗꯨꯛꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯝꯕ ꯈꯤꯇꯪ ꯄꯦꯟꯗꯅ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤꯔꯣ? ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯍꯧꯖꯤꯛ ꯈꯛꯇ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯨꯡꯁꯤ, ꯅꯪ ꯊꯃꯣꯏ ꯀꯟꯕꯅꯤ꯫ ꯊꯃꯣꯏ ꯀꯟꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯗ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯍꯦꯝꯕꯒꯤ ꯐꯅꯕꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯍꯦꯟꯕꯅꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯈꯪꯂꯒ ꯀꯔꯤꯒꯤ ꯐꯥꯒꯤ ꯇꯥꯕ ꯋꯥ ꯍꯥꯏꯔꯤꯕ? ꯇꯣꯛꯂꯁꯤ ꯁꯤꯒꯤ ꯋꯥꯁꯤ, ꯃꯔꯩ ꯇꯥꯔꯒ ꯇꯣꯛꯑꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥꯐꯝ ꯑꯃꯗꯨꯝ ꯈꯟꯅꯁꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯇꯥꯍꯦꯝꯕꯒꯤ ꯅꯃꯥꯟꯅꯕ ꯅꯨꯄꯤꯒ ꯐꯪꯗꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯝꯇ ꯁꯦꯝꯁꯤꯗꯅ꯫ ꯍꯦꯝꯕ ꯃꯊꯥ ꯁꯥꯔꯛ ꯂꯩꯕꯨꯗꯤ ꯂꯩꯕꯨ ꯑꯗ ꯅꯣꯏ ꯏꯆꯦꯒꯤ ꯃꯁꯛꯁꯤꯗ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤꯅ꯫ ꯈꯪꯉꯣꯏꯌꯦ ꯀꯩꯁꯨ꯫ ꯃꯤ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯀꯩꯁꯨ ꯌꯥꯝ ꯊꯤꯕꯗꯤ ꯅꯠꯇꯦ, ꯀꯨꯆꯨ ꯈꯔ ꯑꯗꯨꯛ ꯃꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯔꯥꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯩꯕꯅꯤ꯫ ꯂꯩꯔꯦ꯫ ꯌꯥꯔꯤ ꯏꯀꯥ ꯀꯥꯈꯩ ꯅꯣꯛꯂꯛꯄꯗꯨꯗꯤ ꯄꯨꯔꯥ ꯀꯥꯁꯤ ꯂꯩꯃꯨꯅ ꯅꯣꯛꯄꯁꯤꯃꯩ ꯀꯤꯖꯕꯅ ꯑꯩꯗꯤ꯫ ꯅꯨꯡꯁꯤ ꯍꯦꯝꯕꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯗꯨꯅ ꯌꯥꯔꯦ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ꯫ ꯍꯦꯝꯕ ꯃꯈꯨꯠꯇꯨꯅ ꯃꯄꯥꯝꯕꯣꯝꯗꯨꯗ ꯅꯥꯜꯂꯒ ꯅꯥꯏꯌꯦ ꯀꯩꯅꯣ? ꯃꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯔꯒ꯫ ꯌꯥꯔꯦ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯔꯛꯀꯅꯨ꯫ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯏꯆꯦ ꯎꯅꯍꯟꯕ ꯂꯥꯛꯎꯀꯣ꯫ ꯑꯩꯁꯨ ꯏꯆꯦ ꯄꯨꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯤ, ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩ ꯆꯪꯉꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯂꯩꯔꯪ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯜꯂꯤ꯫ ꯏꯕꯦꯜꯂꯩꯁꯨ ꯁꯣꯂꯤ ꯁꯣꯂꯤ ꯆꯪꯂꯛꯇꯨꯅ ꯃꯥꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯊꯅ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕꯤ ꯉꯁꯤꯗꯤ ꯎꯗꯦ, ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯁꯤ ꯃꯥꯕꯨ ꯈꯔ ꯌꯥꯎꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯐꯖꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯃꯥꯗ ꯌꯦꯡꯉꯤ, ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ꯫ ꯀꯩꯅꯣ ꯏꯃꯥ, ꯏꯆꯦꯅꯦ ꯂꯩꯔꯪ ꯃꯄꯥꯜꯁꯦ ꯐꯝꯂꯤꯕꯁꯦ ꯎꯗ꯭ꯔꯕ꯭ꯔꯣ? ꯏꯕꯦꯜꯂꯩ ꯃꯃꯤꯠꯇꯨ ꯁꯨꯛꯆꯤꯜꯂꯒ ꯍꯅꯨꯔꯛꯄꯒꯤ ꯃꯤꯠꯁꯤꯅ ꯈꯔ ꯎꯗꯕꯒ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ, ꯃꯝꯕꯒ ꯀꯩꯒ꯫ ꯑꯁꯤꯗ ꯁꯪꯂꯤ ꯃꯥꯂꯤ ꯇꯧꯕ ꯃꯆꯨ ꯈꯔ ꯑꯁꯤꯗ ꯄꯥꯏꯔꯤꯕꯁꯦ ꯅꯆꯦꯔꯥ? ꯑꯣꯏꯒꯅꯤ꯫ ꯉꯁꯥꯏ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯂ ꯀꯔꯤꯅꯣ ꯂꯤꯠꯈꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯁꯤꯊ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ, ꯐꯖꯕꯤ ꯄꯩꯊꯣꯛꯇꯨꯅ꯫ ꯑꯩꯁꯦ ꯈꯤꯇꯪ ꯅꯧꯅꯁꯨ ꯄꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯗꯤ ꯀꯔꯤꯕꯨ ꯆꯥꯔꯒ ꯄꯣꯛꯄꯅꯣ ꯈꯪꯗꯦꯕ, ꯀꯨꯆꯨꯅꯦꯅ ꯊꯥꯁꯤ ꯀꯩꯍꯤꯡꯒꯨꯝ ꯃꯃꯤꯠ ꯃꯝꯃꯒ ꯄꯣꯛꯑꯦꯕ꯫ ꯅꯨꯡꯁꯤꯅꯕ ꯑꯋꯣꯏꯅꯤ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯆꯦ ꯏꯅꯥꯎ ꯄꯨꯔꯤꯉꯩ ꯀꯝꯕꯣꯡꯒꯁꯦ ꯕꯣꯔꯥ ꯆꯥꯈꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯀꯝꯕꯣꯡ ꯃꯥꯜꯂꯒ ꯄꯣꯛꯂꯦꯕ꯫ ꯆꯥꯔꯝꯅꯤ ꯁꯣꯏꯗꯅ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯗ꯭ꯔꯥ ꯅꯨꯡꯁꯤ? ꯅꯪꯕꯨꯗꯤ ꯉꯧꯔꯣꯛ ꯉꯧꯈꯩ ꯄꯣꯛꯄ, ꯑꯩꯅ ꯃꯨꯁꯨꯛ ꯃꯨꯕ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤꯕꯤꯔꯅꯤ꯫ ꯀꯨꯆꯨꯒꯤ ꯋꯥꯕ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯃꯨꯔꯒ ꯀꯩꯗꯧꯔꯒꯦ, ꯉꯧꯔꯒꯅ ꯀꯩꯗꯧꯔꯕ? ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯐꯖꯕꯤ ꯁꯨꯛꯇꯨꯅ ꯉꯧꯔꯒꯅ ꯅꯨꯄꯥ ꯐꯪꯉꯤ, ꯃꯤꯅ ꯄꯥꯝꯅꯩ꯫ ꯃꯨꯔꯒꯅ ꯅꯨꯄꯥꯁꯨ ꯐꯪꯗꯦ, ꯀꯅꯥꯝꯇꯅ ꯃꯃꯧꯁꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯀꯨꯆꯨ ꯃꯨꯕ ꯃꯤ ꯗꯃꯥ ꯑꯃ ꯅꯨꯄꯥ ꯐꯪꯗꯅ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯕ? ꯃꯈꯣꯏꯒꯤ ꯈꯨꯃꯨꯒ
ꯑꯩꯒꯤ ꯈꯨꯃꯨꯒ ꯃꯥꯟꯅꯗꯦ ꯑꯩꯒꯤꯁꯤꯅ ꯃꯌꯥꯝꯗꯒꯤ ꯀꯤꯠ ꯍꯦꯟꯅ ꯀꯥꯊꯦꯛꯑꯒ ꯃꯨꯏ ꯃꯨꯔꯤ ꯃꯊꯛꯁꯤꯗ ꯀꯗꯥꯏꯗꯅꯣ ꯊꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯨꯟꯕ꯭ꯔꯥ ꯐꯥꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯍꯧꯅꯕꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯤ ꯏꯕꯦꯂꯩ ꯑꯁꯤ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯕꯒ ꯃꯆꯥ ꯀꯨꯏꯅ ꯌꯥꯎꯔꯨꯗ꯭ꯔꯒ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯕꯨ ꯐꯪꯖꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯕꯦꯂꯩ ꯃꯥꯅ ꯋꯥꯅ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯅꯤꯃꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯏꯕꯦꯂꯩ ꯃꯥꯗꯤ ꯃꯁꯥꯗꯨ ꯐꯅ ꯁꯣꯜꯂꯦ ꯍꯟꯅꯨꯔꯛꯂꯦ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯌꯨꯝ ꯄꯥꯅꯤꯡꯉꯕꯅꯤ ꯑꯗ ꯏꯆꯦ ꯀꯥꯟꯊꯣꯛꯑꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯏꯃꯥꯅꯁꯨ ꯌꯥꯗꯕꯗꯨꯗ ꯍꯩ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯅꯆꯦꯒꯤ ꯍꯥꯟꯅꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏ ꯊꯛ ꯈꯥ ナꯏꯗꯕ ꯊꯕꯛ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤ ꯏꯆꯦꯅ ꯅꯨꯄꯥ ꯐꯪꯕ ꯉꯥꯏꯔꯤꯉꯩ ꯅꯪ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯟꯖꯅꯤ ꯑꯗꯨꯅ ꯑꯩ ꯉꯥꯏꯒꯅꯨ ꯑꯩꯗꯤ ꯑꯣꯏꯔꯣꯏ ꯐꯪꯉꯣꯏꯕ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯨꯅ ꯅꯪꯒꯤ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧ ꯏꯆꯦꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯒꯤ ꯐꯪꯂꯣꯏꯗꯧꯔꯤꯕ ꯑꯩꯅ ꯊꯤꯒꯅꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯨꯄꯥ ꯊꯤꯕꯤꯒꯅꯤ ꯅꯨꯡꯁꯤꯅꯁꯨ ꯏꯆꯦ ꯅꯨꯄꯥꯒꯤꯗꯤ ꯑꯩꯅꯁꯨ ꯏꯆꯦꯒꯤꯗꯃꯛ ꯊꯤꯒꯅꯤ ꯀꯨꯆꯨ ꯈꯔ ꯃꯝꯕꯒꯤꯕꯨ ꯀꯔꯤꯒꯤ ꯅꯨꯄꯥ ꯐꯪꯂꯣꯏꯗꯣꯏꯅꯣ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯂꯥꯛꯂꯔꯤ ꯏꯕꯦꯂꯩ ꯑꯌꯨꯛ ꯑꯗꯨꯗ ꯃꯣꯜꯂꯤ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯌꯤꯡꯕꯤꯗ ꯂꯥꯛꯂꯒ ꯑꯌꯤꯡꯕꯤꯌꯥ ꯏꯃꯥꯕꯣꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯐꯤꯗꯥꯁꯤꯗ ꯐꯝꯁꯤꯁꯦ ꯏꯕꯦꯂꯩ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ ꯑꯌꯤꯡꯕꯤꯌꯥ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯅꯍꯥꯟ ꯍꯧꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨꯒꯤꯅꯤ ꯏꯃꯥꯕꯣꯛꯅꯒ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯤ ꯅꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯐꯝ ꯑꯃꯇꯪꯗꯤ ꯈꯪꯂꯒ ꯑꯩ ꯁꯤꯔꯕꯁꯨ ꯅꯦꯅꯥ ꯇꯥꯅ ꯁꯤꯕ ꯐꯪꯂꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯐꯝꯒ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯏꯃꯥꯕꯣꯛ ꯑꯩꯅꯁꯨ ꯏꯄꯥꯝꯂꯣꯝꯗꯒꯤ ꯏꯅꯦ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯔꯤꯕ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯗꯨꯒꯤ ꯅꯨꯄꯤ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯏꯅꯦꯗꯨꯅꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯏꯕꯦꯂꯩ ꯅꯣꯛꯂꯒ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯁꯩꯇ ꯃꯥꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯈ꯭ꯔꯕꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤꯗꯤ ꯂꯥꯏꯔꯦꯗꯣ ꯑꯌꯤꯡꯕꯤ ꯃꯊꯥ ꯁꯥꯔꯞ ꯂꯠꯂꯠ ꯇꯧꯅ ꯑꯗ ꯏꯅꯦ ꯑꯩꯈꯣꯏ ꯐꯖꯕꯤꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗꯣ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯗꯨꯒꯤꯁꯨ ꯄꯥꯈꯠꯂꯤꯕ ꯑꯗꯨꯒꯤꯗꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯀꯦꯕꯤꯁꯤꯡꯗꯣ ꯀꯧꯔꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯦꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯈꯪꯗꯦ ꯏꯅꯦ ꯏꯅꯦꯅ ꯊꯣꯛꯄ ꯌꯥꯅꯕ ꯐꯅꯕ ꯇꯧꯔꯣ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯏꯅꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯃꯥꯏꯗꯗꯤ ꯁꯣꯛꯍꯟꯕꯤꯔꯛꯇꯕꯁꯤꯗꯅꯤ ꯏꯅꯦꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯒꯅꯤ ꯅꯪꯒꯤ ꯍꯩꯕꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗꯣ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯔꯛꯄ ꯑꯗꯨꯅꯤ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯍꯣꯏ ꯏꯅꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯤ ꯅꯨꯡꯁꯤ ꯃꯁꯤꯕꯨ ꯀꯦꯕꯤꯔꯤ ꯏꯆꯦ ꯂꯦꯡꯒꯅꯨꯀꯣ ꯂꯣꯏꯗꯧꯔꯦ ꯅꯨꯡꯁꯤ ꯅꯪꯅ ꯀꯦꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯁꯤ ꯐꯗꯤ ꯐꯖꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯐꯖꯗꯅꯤ ꯍꯥꯏꯒꯦ ꯏꯆꯦ ꯐꯖꯅꯤ ꯂꯦꯡꯗ ꯂꯦꯡꯉꯛꯀꯅꯨ ꯑꯩ ꯐꯖꯅꯕ ꯑꯗꯨꯝ ꯀꯦꯔꯛꯀꯦ ꯍꯣꯏ ꯂꯦꯡꯕꯨꯗꯤ ꯂꯦꯡꯉꯛꯑꯣꯏꯌꯦ ꯑꯗꯨ ꯅꯨꯡꯁꯤ ꯅꯣꯏ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤꯅ ꯑꯉꯥꯡꯗꯤ ꯑꯗꯨം ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯡꯗꯨꯒꯩꯒꯕꯨ ꯀꯃꯥꯏꯅ ꯑꯁ ꯑꯩ ꯏꯄꯥꯗ ꯄꯥꯈꯠꯂꯤꯗ ꯀꯥꯏꯗꯦ ꯑꯉꯥꯡꯅꯣ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥ ꯑꯣꯏꯗꯣꯏꯗꯣ ꯂꯤꯔꯕꯅꯤ ꯏꯆꯦꯗꯒꯤꯕꯨ ꯍꯟꯕꯅꯤ ꯈꯨꯃꯨ ꯊꯣꯛꯂꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯑꯔꯤꯕ ꯑꯗꯨꯏꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯣ ꯑꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯛꯁꯤ ꯎꯔꯒ ꯑꯃꯨꯛ ꯈꯪꯈ꯭ꯔꯗꯤ ꯑꯁ ꯏꯆꯦ ꯀꯩꯒꯤ ꯈꯪꯗꯣꯏꯅꯣ ꯈꯪꯉꯣꯏꯁꯦ ꯄꯪꯀꯟꯗ ꯈꯟꯖꯤꯜꯂꯦ ꯅꯪꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯉꯥꯏꯗꯨꯅꯕꯨ ꯂꯩꯔꯝꯃꯅꯤ ꯃꯁꯤ ꯃꯅꯥ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀꯦꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯊꯦꯡꯅꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯖꯕꯤ ꯎꯕꯗ ꯅꯣꯛꯇꯨꯅ ꯂꯛꯅꯔꯛꯏ ꯏꯆꯦ ꯃꯨꯔꯩꯁꯤ ꯉꯁꯤꯗꯤ ꯑꯉꯧꯔꯩ ꯑꯣꯟꯒꯤꯗꯧꯔꯝꯃꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯏꯆꯦ ꯃꯨꯔꯩ ꯀꯦꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯆꯐꯨ ꯃꯅꯤꯡꯗ ꯆꯟꯗꯣꯟ ꯇꯩꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯐꯖꯕꯗ ꯏꯆꯦꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯐꯖꯕꯤ ꯁꯥꯎꯅ ꯅꯨꯔꯥ ꯊꯥꯡꯁꯥ ꯑꯩꯕꯨ ꯑꯃꯨꯔꯩ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯕꯨ ꯆꯦꯟꯁꯤꯜꯂꯒ ꯆꯨꯄꯥꯗꯨ ꯊꯥꯖꯤꯜꯂꯕꯗꯤ ꯅꯃꯥꯎꯅꯤꯁꯦ ꯀꯩꯅꯣ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯏꯆꯦꯒꯤ ꯀꯨꯆꯨꯗꯨꯒ ꯆꯥꯟꯅꯕ ꯃꯤꯡ ꯀꯧꯖꯕꯅꯤ
Kaino, tiikhriba isedabu namingnena ise phazabi kaina kamai kaudoino? As, ibi kaidra? Phazabi kaina. Phazabi, mamitu paina sauna angangsing aduda yengi nungsina. Duwa basa, nasaksingduga miga sudukna sari. Saba loidaba singsidi. Chathose! Pakhangdi phagi daure. Aduga nanaton sumangsingdude hujik phau chaphu kairi. Aduga su miga sunuknari saksingsidi ba. Isia, chasilaw. Tengi mi ngairamani angang napsoba singsiga manaba honade. Nungsina maseki khudang adu paiduna chingduna purei. Angang sing adudi noktuna karyamnana amurei haina laungduna lehori. Asum lakpana yauri hembaga lakminaba nupa aduna nokfet tawna hembada hai. Ito, ada nupi anila isinadro. Mani, ada la isini. Thoiba nokfet tawna. Ay yoidu isina ama panek lay masusit saka pajak kaw kay pazabasinadro. Hemba mamitu paina thoiba da yenglaga. Thoiba, nang kupaksan. Asidi aiga khangnabaduni. Sukkuina tinaraklaga aina koiba nupi phau munge tawsiladi nangsu phajadre hebungo. Thoiba ngakna. Kaino ise? Asi nanga khangnabadura. Adoidi aiga khangnadoisina ama magi nakalda chaliba mi arauba kathekwi manmise asigara nang nega khangnani aise. Hoi, mani. Asini yam thiba oidamnida. Adum phajabani kusudabu khara mambai wani. Thoiba kapngang tawna. Kariye na baibo nangko nang haisini. Darama leitaba sok thikraba nupi sigabo aiga khangnani kain nangko nang haisini. Kaino he yam thiba nate kai ngamara nang ye khangno. Mira laira su khangdaba kasi leimu man bisiga nushina de sarukpudi ai util lei sabi maga nushina zarugi. Aba ai chalani ba ingamoy ba. Thoiba iping ne satkige taw. Hembana phaduna kami. Sida sidi karan yam tai mi yoshila kansida. Ngamoy ko ai di ngamoy ba. Nangano mi yoshilebi. Nungsiga phazabiga su yoshilaktuna manakta phat lepsilei. Phazabidi ikairibani haiduna mamaidunon thaduna tumilei. Nungsina nokmi hairei. Tahemba kayang kuirage yorokpa. Ikoidi khara thengdokre. Hemba noksinaduna. Kuijida ikoisu lakpa. Nungsi thoibada haipet yengduna. Maro tahembagi marup haibado. Mani, aina haibaduni mamingna thoiba kobani. Hemba thoibada onsinduna. Thoiba kangnawo mana nungsi. Aduga masina nungsigi mase phazabi kobani. Thoiba kumlakte tumin matha sana mahak lepni. Phazabi masaksida ubada mahak bitpum tek pahaidu oikrabani. Nungsi nokfek tawna thoibada hairei. Tahembagi mamanabanina ainasu ta thoiba haina hekta kaurage. Ta thoiba tu sida lepise aigi iseni mamingna phazabi kobani khangnawo. Thoiba nokningda noksinaduna. Hoi yai. Nungsi masido onsiladuna. Che kaigina tumi leiduba. Ta thoibaga sakhang mai khangnaw. Phazabi yari ikaka kai thoibada nokpet tawsilei. Madu ubada thoiba madi kiwai lakpoi gyantada adum lekthakre hemba pakhatna. Da kadoroge se da kadoroge ba. Nungsi amadi phazabi su ipa pakhatna amana amada yengnei nungsina. Tahemba kaino noina manaba sibo hana laina tinaga leiba mira. Hemba pakhatna kadai laina no noina sigi phazara maithongsi urubadagi lektharin. Ainadi yaroi si thokani tawumsina haibani kari sari sewjikti. Phazabi ikai mandana mahak tumin makhut anidu noiduna khangi nungsina. Taningdeda mana kayam phazadana. Hemba haiduga tadi thoibagi masa nomduna gyan laknaba kanu hotnai. Usina sin thoiba gyan taraklami. Thoiba kapngang tawna. Sibu siramni no inena sita sangbi hingsabidu nokpe mankai yari ka kai no ine. Wahaiduda phazabi ikai mankhraduna hoimai hairamda taping satki. Nungsi saurap tawna. Haiba nangdi nasakna taw yam phazabanina minok ngari ni ha sakni kaina sabu loidaba hogdong non bek maladan. Si hairam nungsi phet haidoklamduna masibu tanaduna senjat jatki hembana. As idok nang sisuba wanta naga taw mi kairam. Taningdi nang ingonda wan tarakan nupi seminina kita so phazaba makhalaga semauda. Thamoi si piengeba ai piengeba. Atudinati yengmada wan thaning masakta senbi mabu itu yu kai. Nangibo chairamda thungong oine sardan. Si haiduna thoiba phuk hagatuna gam makhongdu thangduna satki.
ꯍꯦꯝꯕ ꯃꯊꯥ ꯁꯥꯅ ꯅꯨꯡꯁꯤꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯊꯣꯏꯕꯅ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡ ꯇꯧꯅ ꯂꯩꯍꯧꯏ꯫ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯐꯖꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯅꯨꯡꯁꯤ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯃꯁꯤꯕꯨ ꯊꯦꯝꯂꯛꯏ꯫ "ꯏꯆꯦ, ꯀꯞꯀꯅꯨꯁꯦ, ꯅꯨꯄꯥꯕꯨ ꯃꯥ ꯃꯊꯟꯇꯔꯣ? ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯏꯆꯦꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯏꯆꯦ ꯀꯞꯀꯅꯣꯕ." "ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ, ꯑꯩ ꯏꯀꯥꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯊꯤꯕ ꯁꯛꯇꯝꯁꯤꯒ ꯂꯣꯏꯅꯅ ꯏꯁꯣꯔ ꯃꯥꯅ ꯄꯣꯛꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ?" "ꯏꯆꯦ," ꯀꯞꯂꯤꯕ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯑꯏꯪꯕꯤꯅ ꯁꯤꯜꯂꯛꯄ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯏꯕꯦꯂꯩꯒꯤ ꯌꯨꯝꯗ ꯃꯧ ꯍꯥꯏꯕ ꯂꯥꯛꯂꯔꯤ꯫ ꯃꯦꯝꯇꯣꯟꯕꯤ ꯅꯣꯛꯂꯒ, "ꯏꯆꯦ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯨ ꯏꯃꯧ ꯑꯣꯏꯗꯣꯏꯗꯣ ꯑꯩꯕꯨ ꯃꯁꯛ ꯑꯃꯨꯛꯇꯪꯗꯤ ꯎꯖꯈꯤꯒꯦꯕ." ꯏꯕꯦꯂꯩꯅ, "ꯌꯥꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ." "ꯍꯩ ꯕꯦꯝꯃ, ꯇꯥꯕ꯭ꯔꯥ? ꯅꯅꯦ ꯍꯣꯏꯒꯤ ꯆꯥ ꯅꯨꯡꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯅꯣꯏꯕꯣ." ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯨꯡꯁꯤ ꯊꯣꯔꯛꯇꯨꯅ ꯐꯝꯂꯤꯕꯁꯤꯡꯗꯨꯗ ꯆꯥ ꯌꯦꯜꯂꯤ꯫ ꯃꯦꯝꯇꯣꯟꯕꯤ ꯃꯥꯗꯤ ꯅꯨꯡꯁꯤ ꯎꯔꯒ ꯃꯥꯅ ꯍꯥꯏꯅꯈꯤꯕ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤ ꯅꯨꯡꯁꯤ ꯑꯁꯤꯅꯤ ꯈꯜꯂꯗꯨꯅ ꯅꯨꯡꯁꯤꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯅꯣꯛꯂꯗꯨꯅ, "ꯏꯆꯦ, ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯏꯁꯤꯗꯤ ꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯍꯦꯜꯂꯤꯗ꯫ ꯏꯆꯥ ꯅꯨꯄꯥꯅ ꯎꯔꯒꯁꯨ ꯄꯥꯝꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯅꯤ." ꯅꯨꯡꯁꯤ ꯆꯥ ꯊꯝꯂꯝꯂꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯃꯦꯝꯇꯣꯟꯕꯤꯒꯤ ꯋꯥꯗꯨꯗ ꯏꯕꯦꯂꯩꯅ ꯁꯦꯡꯗꯣꯔꯛꯏ, "ꯅꯠꯇꯦ, ꯏꯕꯦꯝꯃꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯁꯤꯅ ꯃꯆꯦꯕꯨꯅꯤ꯫ ꯑꯩ ꯃꯆꯦꯗꯣ ꯀꯧꯊꯣꯛꯆꯔꯛꯀꯦ." ꯏꯕꯦꯂꯩ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯐꯖꯕꯤ, ꯏꯃꯥꯒꯤ ꯐꯖꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯁꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯖꯕꯤ ꯊꯣꯔꯛꯏ꯫ ꯅꯣꯛꯃꯤ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯈꯤꯕꯗꯨꯗ ꯃꯦꯝꯇꯣꯟꯕꯤ ꯆꯤꯡꯅꯅ, "ꯏꯆꯦ, ꯃꯥꯔꯣ?" ꯏꯕꯦꯂꯩ ꯅꯣꯛꯇꯨꯅ, "ꯍꯣꯏ ꯏꯕꯦꯝꯃ, ꯃꯍꯥꯛꯁꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯜ ꯐꯖꯕꯤ, ꯅꯪꯒꯤꯅ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯣ." "ꯍꯥ, ꯏꯁ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯡꯂꯤꯗꯅ꯫ ꯏꯆꯦ, ꯀꯩꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ?" "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯑꯃ ꯉꯁꯥꯏ ꯆꯥ ꯄꯨꯊꯣꯔꯛꯄꯤꯗꯣ ꯑꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯎꯇꯤꯟ ꯃꯥꯟꯕꯤꯁꯤꯗꯤ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ, ꯑꯩ ꯉꯝꯃꯣꯏꯕ꯫ ꯍꯣꯏꯃꯥ, ꯈꯨꯊꯤꯁꯦ ꯁꯨꯃꯥꯏꯅ ꯊꯤꯕ ꯃꯤ ꯑꯃꯠꯇ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤꯌꯦ꯫ ꯆꯩꯗꯅ ꯁꯥꯈꯤ, ꯑꯩ ꯎꯔꯛꯇꯦꯕ." ꯐꯖꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯄꯦꯔꯤ ꯇꯧꯗꯨꯅ, "ꯏꯅꯦ, ꯑꯩꯁꯨ ꯃꯤꯅꯤ꯫ ꯑꯩꯁꯨ ꯇꯥꯏꯕꯪꯅ ꯆꯠꯅꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯅꯦ, ꯑꯩꯕꯨ ꯃꯤ ꯅꯠꯇꯕꯒꯨꯝꯅ ꯉꯥꯡꯁꯛꯂꯤꯕꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ." ꯃꯦꯝꯇꯣꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯠꯂꯁꯤ ꯃꯌꯥꯝ, ꯍꯧꯒꯠꯄꯤꯔꯣ." ꯏꯕꯦꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ, ꯃꯧꯁꯦ ꯑꯃ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯔꯥꯎ ꯏꯃꯧ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯎꯇꯤꯟ ꯃꯥꯟꯕꯤꯁꯤꯃꯗꯤ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏ꯫ ꯏꯆꯦ, ꯋꯥꯔꯧꯕꯤꯔꯣꯏ, ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯔꯦ." ꯃꯦꯝꯇꯣꯟꯕꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝ ꯄ꯭ꯔꯞ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯐꯖꯕꯤ ꯍꯤꯛ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯀꯞꯂꯤ꯫ "ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯑꯩꯕꯨ ꯃꯤꯑꯣꯏꯅ ꯊꯥꯗ꯭ꯔꯤ? ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯐꯥꯎꯏ꯫ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯑꯩꯕꯨ ꯍꯟꯊꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯑꯩ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ꯫ ꯑꯃꯨꯕ ꯑꯩꯈꯣꯏꯁꯤꯕꯨ ꯇꯁꯦꯡꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ?" ꯅꯨꯡꯁꯤ ꯆꯪꯂꯛꯇꯨꯅ ꯃꯁꯤꯕꯨ ꯊꯦꯝꯕꯤ꯫ "ꯏꯆꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯅꯅꯥꯎ ꯌꯦꯡꯕ ꯉꯝꯗꯦ. ꯏꯆꯦꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ." "ꯏꯆꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ." "ꯏꯆꯦꯒꯤ ꯅꯨꯡꯁꯤ, ꯁꯃꯥꯖ ꯑꯁꯤꯅ ꯏꯆꯦꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯈꯣꯏꯒ ꯃꯥꯟꯅꯅ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ? ꯀꯨꯆꯨ ꯃꯨꯔꯕ, ꯁꯛ ꯊꯤꯔꯨꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ?" ꯅꯨꯡꯁꯤꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯐꯖꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯦꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯏꯕꯦꯂꯩꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯏꯕꯦꯂꯩ ꯃꯆꯥ ꯅꯨꯡꯁꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯇꯞꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ "ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯇꯥꯏꯌꯦ ꯏꯃꯥ. ꯏꯃꯥ, ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯗꯣꯛꯀꯦꯕ." "ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ." "ꯏꯃꯥꯁꯤ ꯅꯆꯦꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯈꯔ ꯃꯁꯛ ꯑꯁꯤ ꯊꯤꯔꯨꯕꯅ ꯅꯨꯄꯥ ꯐꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯁꯛꯁꯨ ꯋꯥꯠꯇꯦ, ꯑꯗꯨꯅ ꯅꯨꯄꯥꯁꯨ ꯋꯥꯠꯂꯣꯏ꯫ ꯏꯆꯥꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤ꯫ ꯇꯨꯡꯗ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯆꯥꯝꯃ ꯂꯥꯛꯈꯤꯅꯤ꯫ ꯏꯆꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯂꯤꯁꯨ ꯂꯤꯔꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯁꯤ ꯑꯣꯏꯅ ꯅꯝꯗꯅ ꯄꯤꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯕꯕꯨ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ?" ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯇꯞꯅ, "ꯏꯃꯥ,
ꯑꯩ ꯏꯆꯦꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯇꯧꯕꯗꯕꯨ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯍꯌꯦꯡ ꯅꯝꯗꯅ ꯄꯤꯁꯤꯟꯈ꯭ꯔꯒ ꯇꯨꯡꯗ ꯏꯆꯦꯕꯨ ꯑꯣꯠꯅꯩ ꯇꯧꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ, ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯅꯨꯡꯁꯤ, ꯃꯁꯤ ꯑꯁꯤꯇꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯕꯗꯤ ꯈꯟ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ ꯃꯍꯥꯛ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯍꯥꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤ ꯍꯦꯝꯕꯕꯨ ꯎꯅꯗꯨꯅ ꯆꯦꯟꯕꯒꯤ ꯅꯨꯃꯤꯠ ꯊꯥꯔꯝꯃꯤ ꯍꯦꯝꯕ ꯍꯔꯥꯎꯅ꯫ ꯑꯁꯦꯡꯕꯩꯔꯣ ꯅꯨꯡꯁꯤ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨ ꯂꯩꯈꯤꯗ꯭ꯔꯣ? ꯑꯗꯣ ꯅꯣꯏ ꯏꯆꯦꯗꯤ, ꯅꯣꯏ ꯏꯃꯥꯅꯕꯨ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯤ꯫ ꯏꯃꯥꯅ ꯌꯥꯕꯒꯤꯅꯤ ꯑꯩꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯌꯦꯡꯗꯣ ꯊꯦꯡꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ꯫ ꯍꯦꯝꯕ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯍꯦꯝꯕ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯨꯡꯁꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯦꯝꯕ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯐꯝꯗ ꯑꯩ ꯄꯥꯞ ꯑꯃꯗꯤ ꯂꯪꯁꯤꯟꯒꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤ꯫ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯆꯦꯒꯤꯗꯃꯛ ꯈꯜꯂꯒ ꯇꯧꯈꯤꯕ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯨꯡꯉꯥꯏꯇ ꯅꯨꯡꯁꯤ ꯃꯥꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯊꯃꯣꯏ ꯑꯗꯨ ꯀꯟꯁꯤꯟꯕ ꯇꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯐꯖꯕꯤ ꯃꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯂꯩꯅ, ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯐꯖꯕꯤ, ꯍꯣꯔꯦꯟꯁꯤ ꯅꯍꯥꯛ ꯏꯃꯥꯅ ꯁꯤꯟꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯣ꯫ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯍꯌꯦꯡ ꯏꯆꯥꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯅ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯁꯤꯟꯕ ꯅꯨꯄꯥꯅꯤ꯫ ꯐꯖꯕꯤ ꯇꯞꯅ, ꯏꯃꯥ, ꯅꯆꯥꯗꯤ ꯌꯨꯝꯕꯨ ꯄꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯅꯨꯡꯁꯤꯅ, ꯀꯔꯤꯒꯤ ꯄꯥꯟꯗꯅꯤ ꯏꯆꯦ? ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯦꯒꯤ ꯐꯅꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯒ ꯃꯃꯥꯒꯅ ꯍꯥꯏꯕꯗꯒꯤ ꯐꯖꯕꯤ ꯃꯥꯁꯨ ꯌꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯝꯂꯕ ꯀꯥꯟ ꯍꯦꯝꯕ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯨꯡꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯔꯦ꯫ ꯐꯖꯕꯤ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯟ ꯅꯨꯡꯁꯤꯅ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯝꯕꯅꯤꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤ ꯇꯞꯅ ꯃꯁꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯐꯤꯗꯣ ꯍꯣꯔꯦꯟ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ? ꯐꯖꯕꯤ ꯉꯛꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯌꯥꯗꯦ, ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯅ ꯍꯥꯏꯅꯔꯨꯏ꯫ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ꯫ ꯐꯖꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯨꯡꯁꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯃꯍꯥꯛꯇꯤ ꯂꯩꯍꯧꯔꯤ꯫ ꯐꯖꯕꯤ ꯊꯣꯛꯂꯛꯄꯒ ꯍꯦꯝꯕ ꯃꯥꯗꯤ ꯅꯨꯡꯁꯤ ꯑꯣꯏꯔꯕꯣꯏ ꯈꯟ ꯈꯨꯗꯥꯡ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯅꯨꯡꯁꯤ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯇꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕ, ꯅꯪ ꯏꯆꯦꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯁꯣꯝꯗꯁꯨ ꯍꯦꯝꯕ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯤꯒꯤꯗ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯍꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯏꯃꯥꯅꯤ, ꯏꯃꯥꯗꯨ ꯈꯨꯔꯨꯝꯃꯨ꯫ ꯍꯦꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯆꯥꯅ ꯃꯃꯧ ꯄꯨꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯖꯕꯤ ꯍꯦꯝꯕꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯈꯟ ꯉꯛꯆꯥꯅꯔꯤꯉꯩ ꯍꯦꯝꯕꯅ ꯑꯃꯨꯛꯁꯨ, ꯍꯩꯃꯥ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅꯤ, ꯏꯃꯥꯗꯨ ꯈꯨꯔꯨꯝꯃꯨ꯫ ꯂꯇꯥ ꯅꯣꯛꯇꯨꯅ, ꯌꯥꯔꯦꯗ ꯏꯆꯥꯁꯤꯗꯤ, ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯐꯖꯕꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯣꯛꯇꯨ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯐꯠ ꯍꯥꯏꯗꯣꯔꯛꯇꯨꯅ ꯍꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯎꯃꯩꯒꯤ ꯃꯨꯁꯤ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯍꯦꯝꯕ ꯐꯖꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯍꯥꯛ ꯏꯈꯪ ꯈꯪꯅ ꯂꯥꯎꯏ꯫ ꯑꯣꯏꯃꯥ, ꯅꯨꯄꯤ ꯑꯣꯟꯅꯔꯦ! ꯐꯖꯕꯤ ꯃꯥꯁꯨ ꯃꯅꯥꯎꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯃꯥꯁꯨ ꯂꯥꯎꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ? ꯑꯩꯈꯣꯏ ꯅꯨꯡꯁꯤꯒꯤ ꯃꯋꯥꯗꯨꯅꯤ꯫ ꯂꯇꯥ ꯃꯥꯗꯤ ꯇꯤꯡꯉꯛ ꯉꯛꯅ ꯑꯃꯗꯃꯨꯛ ꯌꯦꯡꯂꯤ꯫ ꯍꯦꯝꯕ ꯄꯥꯈꯠꯅ, ꯅꯪꯗꯤ ꯀꯃꯥꯏꯅ? ꯐꯖꯕꯤ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯒ ꯃꯅꯥꯎꯒꯅ ꯃꯥꯟꯅꯔꯒ ꯃꯥꯕꯨ ꯃꯤꯅꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤ꯫ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯇꯤ ꯃꯈꯥꯗ ꯐꯝꯊ ꯀꯞꯅꯤꯡꯕ ꯈꯥꯡ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯏꯆꯦꯒꯤ ꯅꯨꯡꯁꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯆꯦꯗꯤ ꯀꯣꯛ ꯉꯥꯎꯔꯦ꯫ ꯍꯦꯝꯕ ꯄꯥꯈꯠꯄꯣꯏ ꯂꯠꯂꯠ ꯇꯧꯅ ꯐꯖꯕꯤꯗ, ꯅꯨꯡꯁꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯏꯆꯦ ꯑꯣꯏꯅ ꯄꯨꯔꯛꯂ ꯃꯥꯜꯂꯦ꯫ ꯏꯆꯦ, ꯌꯨꯝ ꯊꯤꯜꯂꯒꯦ, ꯅꯨꯄꯤ ꯑꯣꯟꯅꯔꯦ꯫ ꯂꯇꯥ ꯏꯉꯛ ꯉꯛꯅ, ꯀꯔꯤꯅꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯗꯤ ꯃꯥ ꯅꯠꯇꯦ, ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ꯫ ꯂꯇꯥ ꯍꯦꯟꯅ ꯉꯛꯂꯦ꯫
ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯍꯦꯝꯕ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯑꯩꯁꯨ ꯈꯪꯗꯦ, ꯀꯔꯤꯝ ꯈꯪꯗꯦ. ꯏꯆꯦ ꯍꯧꯒꯠꯂꯨ, ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯌꯨꯝꯗ ꯊꯤꯟꯒꯦ. ꯑꯩ ꯏꯆꯦ ꯂꯧꯕ ꯉꯝꯃꯣꯏ. ꯐꯖꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯂꯇꯥꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ. ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯗꯨ ꯌꯥꯗꯦꯀꯣ. ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯥꯎ ꯀꯣꯏꯒꯦꯔꯥ ꯑꯃ ꯀꯣꯏꯒꯦꯔꯥ ꯅꯪꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯁꯤ ꯑꯁꯤ ꯑꯣꯏꯅ ꯄꯨꯔꯛꯂꯕꯅꯤ. ꯑꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯜꯂꯨ ꯏꯆꯥꯁꯤꯗꯤ. ꯍꯦꯝꯕ ꯀꯞꯉꯥꯡ ꯇꯧꯅ ꯀꯥꯏꯗꯅꯣ ꯉꯝꯃꯣꯏ ꯑꯩ. ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩ? ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯁꯤꯗꯤ. ꯅꯨꯄꯤꯅꯤꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ. ꯌꯣꯡꯃꯨꯏ ꯃꯥꯟꯈꯩ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ. ꯂꯇꯥ ꯃꯆꯥꯗ ꯆꯩꯍꯠꯂꯤ. ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ. ꯌꯣꯡꯃꯨ ꯀꯥꯏꯅ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯉꯣꯟꯗ ꯌꯣꯡꯃꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯃꯥ ꯂꯧꯕ ꯉꯝꯃꯣꯏ. ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯑꯩꯒꯅꯦ ꯅꯨꯡꯁꯤꯅꯔꯤꯁꯦ. ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯣꯏꯅ ꯄꯨꯔꯛꯇ꯭ꯔꯤꯕ? ꯐꯖꯕꯤ ꯇꯞꯅ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯒꯦ. ꯕꯦꯝꯃ ꯃꯗꯨ ꯌꯥꯗꯦ. ꯅꯪꯒꯤ ꯏꯖꯠꯇ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯇꯨꯡꯒꯤꯗꯃꯛ ꯑꯣꯏꯅ ꯈꯟꯒꯗꯧꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯃꯥ ꯅꯐꯤꯅꯔꯣꯜ ꯍꯣꯡꯅꯅꯕ ꯐꯅꯦꯛ ꯐꯤ ꯄꯤꯔꯒꯦ. ꯂꯇꯥꯅ ꯄꯨꯁꯤꯟꯗꯨꯅ ꯐꯖꯕꯤ ꯆꯪꯈꯤ. ꯍꯦꯝꯕ ꯀꯞꯉꯥꯡ ꯇꯧꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯃꯅꯥꯎꯅꯨꯄꯤ ꯐꯖꯕꯤꯗꯨ ꯀꯣꯏꯔꯒ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯁꯤ ꯑꯊꯤꯕꯤꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏ. ꯁꯤꯕꯨ ꯅꯠꯇꯦ, ꯁꯤꯕꯨ ꯑꯩꯕꯨ ꯃꯤꯅ ꯇꯥꯔꯗꯤ ꯑꯩꯁꯤ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯍꯥꯏ ꯋꯥꯅꯤ. ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ. ꯑꯩ ꯃꯥ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯎꯄꯥꯏ ꯂꯩꯇꯦ. ꯆꯦꯟꯕ ꯍꯥꯏꯗꯣ ꯑꯗꯨꯃꯛ ꯊꯣꯛꯂꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯍꯟꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯝꯃꯤ. ꯏꯐ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯃꯛ ꯁꯥꯈꯤ. ꯏꯕꯦꯂꯩꯃꯥꯗꯤ ꯄꯪꯈꯥꯗ ꯍꯔꯥꯎꯈ꯭ꯔꯦ. ꯅꯨꯡꯁꯤꯃꯥꯗꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ. ꯅꯨꯃꯤꯗꯥꯡ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗ꯭ꯋꯥꯏꯗ ꯅꯨꯄꯤꯁꯨ ꯊꯤꯜꯂꯛꯂꯝꯃꯤ. ꯂꯇꯥ ꯃꯥꯗꯤ ꯃꯁꯛ ꯊꯤꯕ ꯐꯖꯕꯒꯤ ꯋꯥ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯑꯔꯤꯕꯁꯤꯅ ꯊꯤꯗꯣꯛꯇꯅ ꯊꯤꯔꯛꯄ ꯃꯃꯧ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯐꯖꯕꯤ ꯑꯁꯤꯕు ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ. ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯍꯟꯅꯈ꯭ꯔ ꯃꯇꯨꯡ ꯐꯖꯕꯤ ꯅꯨꯡꯁꯤꯗ ꯁꯥꯎꯅ ꯆꯩꯕ ꯍꯧꯔꯛꯏ. ꯀꯩ ꯅꯪꯅ ꯇꯧꯏꯁꯤ ꯀꯩ? ꯅꯨꯡꯁꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯐꯖꯕꯤꯅ ꯑꯩꯕꯨꯗꯤ ꯐꯔꯦ, ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯇꯧꯕꯤꯁꯤ ꯀꯩ? ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯒ ꯃꯤꯗꯨꯒꯤ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯒꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯨꯡꯁꯤ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ. ꯅꯪ ꯍꯦꯟꯃꯜꯂꯤ. ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯤꯗꯨꯅ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯅꯪ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯃꯥ ꯅꯪꯒꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯁꯤꯕꯨ ꯀꯔꯤ? ꯑꯩ ꯀꯣꯛ ꯉꯥꯎꯏ. ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯁꯤ ꯃꯄꯤ ꯇꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯄꯨꯝꯅꯃꯛ ꯏꯆꯦꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ. ꯏꯆꯦꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯏꯃꯥꯒꯩꯒꯅ ꯄꯥꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ. ꯐꯖꯕꯤ ꯄꯦꯟꯗꯅ ꯃꯥꯁꯨ ꯀꯞꯂꯒ ꯑꯩꯒꯤꯗꯃꯛ ꯅꯪ ꯅꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ? ꯅꯪ ꯅꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ? ꯈꯨꯝꯃꯣ. ꯑꯩꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯁꯤꯔꯣ? ꯏꯆꯦ ꯃꯈꯥ ꯇꯥꯔꯅꯨ. ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯑꯩ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦ. ꯏꯆꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯈꯛ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ. ꯑꯇꯩ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯏꯁꯥꯒꯤꯁꯨ ꯈꯟꯗꯦ. ꯑꯩ ꯏꯆꯦꯒꯤ ꯈꯜꯂꯤ. ꯑꯩ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯐꯖꯕꯤ ꯀꯞꯂꯦ. ꯃꯅꯥꯎꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯍꯥꯛ ꯀꯞꯂꯦ. ꯏꯕꯦꯂꯩ ꯆꯪꯂꯛꯇꯨꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯏꯁꯣꯔꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯒꯤꯅꯤ. ꯍꯧꯈꯤꯕꯒꯤꯗꯃꯛ ꯅꯤꯟꯗꯥ ꯇꯧꯕ ꯍꯧꯅꯗꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕꯗꯨꯒꯤꯗꯃꯛ ꯈꯟꯅꯁꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯦꯜꯂꯨꯕ ꯀꯧꯕꯅꯤꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯆꯦꯜꯂꯨꯕꯁꯨ ꯌꯥꯗ. ꯎꯄꯥꯏ ꯂꯩꯇ ꯍꯦꯝꯕ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯐꯖꯕꯤꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯕꯗꯨꯅꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯐꯖꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯛꯆꯦꯜ ꯈꯪꯂꯛꯄꯗꯒꯤꯗꯤ ꯍꯦꯝꯕ ꯃꯥꯅꯁꯨ ꯇꯞꯅ ꯇꯞꯅ ꯐꯖꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯁꯣꯝꯗꯁꯨ ꯃꯃꯥ ꯏꯕꯦꯂꯩ ꯃꯥꯅ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯃꯥꯁꯨ ꯃꯆꯦ ꯂꯨꯍꯣꯡꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫